Shak Fajaningmanbadei plastic Onthokchakhrabi Nupi ahom. Number 1. Valeria Lokianova. Barbie laidisi thawai palamagadi kamain tarungani haragadi. Sigi chahi kuntra surabi Ukrainian model Valeria Lokianova haribin pistaida magis minor tarungani haina mongondo kudon bitin bayaramgani. Maramdi mahaksi real life Barbie taibunda tasingna laiba Barbie ni haina fau social media da powerbani. Miyamna haijinaba nate masti tasingna Barbie manta manbani. Tik khapiba higok machugi mid mapung phana tinglava blonde platinum machugi samlang. Kaino mai sabans di haina gadokchangi hakchangi aput atong pak chauba pumnamaksna Valeria factory amada nap sap olaga sarkibaga chap manai haibada machu chashinbu oina kashu thokloi. Sigi mimuk chaubi laidi haribsu yarabi nupisi Yurofki Moldova hariba mufum state pokpani. Leishabi pungkak parakpudagi Valeria naiba dum horokre make khutsemsima gotik looks dagi hana ngauba horokpani. Mana chahi tarataruk surukpada Ukraine gi kha thangda leiba Odessa harim pamsda lakibdaini kudingma punghong hongakidoishi. Mapamsda ma modeling tititsum tormudagi ahan boina masamdu platinum sangjanki. Ikui dana senjau paiba tikadar Dimitri gasu nungsinarki. Make samningbagi raga kana takhlakpa matangstaida maningdagi Dimitri gi sel bura nasum inbirakpastadi Valeria jabung jabat tongningsbaga thongra tekbaga hainabadu mangonda thokre. Adaidi mana sum semgulapu hawjukti magi makhwangsi chingmankibana ibuk itosa company gi life phadibising adugi mamana bidu mankre. Itosa company khangbibasing comment da khut thangat piramo araiba ibuk nati khoigi. Hello friends, ngasidi PSG amdi Syria A ki official partner oiba 1xbet kobo sdagi domne cricket football tennis live match yengaga sina thoini sina poni haibdu predict tawbiraga iPhone laptop amdi sale gi manamathum kia piriv FSC gi matangda haijarumge Indian Premier League horakadore masta adongi apam tim yengna kanana thoini kanana poni haibdu guess tawbiraga manamathum kaya ama phangbi yarani register tawbuda sigi promo code asisina biraga adongi ahan deposit rupees 43,000 fau phangbi yabagi khudong chaba piri adomna thorak sale adasu Paytm bank crypto amadi PayPal na chingbudagi irai line lokthokpasu yahalli masta 24/7 customer support su thamli interest leaving pin comment gi link phangbigani natraga Google the 1xbet haina thiraga yam line register to bustu miyagani promo code siznaba kawbigano yam nungai ni yingbiu nungai na thoibiu thang changburabi saghinbi phajari singi aina yam hainadaba malai oidaba ngangba moina yam toina ngangba oidaba malai Thang over the sung rumutung muina haigan basi. I get me to check a hapitan, yit launa yatlan bunny. Atadi masagini, imapungini. Mapungi pazavasi my palm di pamzani he. Valeria sotumungai, mana haribu mana sembasi supnagi. Sangum packet nido kaktani. Atadi masagini. Magi makeup kuto, chang nine jim chat pamadi. A kanabajak jabagi palni haidi, mana Barbie malisi. PTO, babung de Leon Tare, Adusunopada. Valeria instada, follower Paikile, Mustay the Ma Manabohunazabi, Magi Matotambi, Barbino Mayamasu Toxel Ibani. Moig Musi Uraga Matumarang Hubin Bimsasing, Nakte Intako, a Shanti Hydroxera Kige. Aduna, issue number 2, Shahar Tabar. Valeria na itosa company da ngauzabugum sigi chahi kunmari surbi lishabisna Iranian lishabisna manam manjaning bi oijaning bi magisu ngauzabi amalai ichemcha Angelina Jolie adubu laibuk thibadi mana Angelina Jolie si mali khalagadi magi anke si hana test tokthokta yaroi karigi toroi dunu mit ki test seharna hojubjing malisdi Angelina Jolie na Zombelina Jolie olakpagi saktamni Aina hekta haijin mai wanate mayamna sumabu Zombie Angelina Jolie hainadum khangnarabani yam kuire matam amadari seharsi mamingsu Fatime Crispan kormi amadi magi masagasisu kaishum torumde
ꯑꯗꯨꯕꯨ ꯃꯃꯪꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯖꯤꯟꯕꯤꯔꯝꯃꯕꯅꯣ ꯈꯪꯗꯦ 2017ꯒꯤ ꯁ꯭ꯋꯥꯏꯗꯒꯤꯗꯤ ꯁꯦꯍꯔ ꯃꯅꯥꯇꯣꯟꯁꯨ ꯊꯦꯛꯀꯠꯂꯝꯃꯦ ꯃꯔꯨꯅꯁꯨ ꯅꯝꯃꯝꯃꯦ ꯗꯥꯛ ꯁꯔꯀꯜ ꯑꯃ ꯃꯦꯀꯞꯂ ꯈꯪꯗꯦ ꯀꯨꯆꯨꯁꯤꯁꯨ ꯊꯤꯕꯅ ꯂꯣꯏꯔꯝꯃꯦ ꯀꯟꯇꯦꯛ ꯂꯦꯟꯁꯀꯁꯤ ꯃꯆꯨꯅꯤ ꯃꯥꯅ ꯍꯥꯞꯄꯤꯕ ꯆꯥꯏꯔꯨꯡꯁꯤꯁꯨ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯟꯅ ꯅꯦꯠꯈꯥꯏꯕꯤꯔꯝꯕꯒꯤ ꯐꯤꯕꯝꯗꯅꯤ ꯀꯣꯞꯄꯤꯕ ꯀꯣꯄꯤ ꯑꯗꯨꯅꯤ ꯆꯤꯟꯕꯥꯜ ꯑꯁꯤꯁꯨ ꯆꯥꯎꯃꯟꯈꯤꯕꯅ ꯊꯨꯟꯕꯨ ꯃꯥꯜꯂꯦ ꯔꯥꯏꯅꯣꯄ꯭ꯂꯥꯁꯇꯤ ꯂꯥꯏꯄꯣꯁꯛꯁꯟ ꯏꯟꯖꯦꯛꯇꯦꯕꯜ ꯐꯤꯂꯔꯁꯅꯆꯤꯡꯕ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯆꯠꯊꯈ꯭ꯔꯦ ꯎꯕꯗ ꯑꯩꯈꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯤ ꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯃꯔꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯃꯥꯒꯤ ꯃꯀꯦ ꯁꯦꯝꯕꯗ ꯆꯪꯕ ꯁꯦꯜ ꯄꯨꯊꯣꯛꯄꯤꯅꯕ ꯆꯥꯎꯕꯣꯛ ꯑꯃꯗꯁꯨ ꯊꯦꯡꯅꯍꯧꯗ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯅ ꯅꯍꯥꯁꯤꯡꯗ ꯀꯔꯞꯁꯟ ꯇꯧꯔꯝꯕꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜ ꯑꯃꯕꯨ ꯊꯣꯏ ꯎꯁꯤꯠꯇꯕ ꯊꯣꯡ ꯆꯠꯊꯔꯝꯕ ꯕ꯭ꯂꯦꯁꯐꯦꯃꯤ ꯏꯔꯥꯡ ꯁꯥꯒꯠꯄ ꯑꯃꯗꯤ ꯅꯥꯞ ꯆꯥꯗꯕ ꯃꯑꯣꯡꯗ ꯁꯦꯜ ꯇꯥꯜꯂꯝꯕꯒꯤ ꯁꯦꯍꯔ 2019ꯗ ꯇꯦꯍꯔꯥꯟꯗꯒꯤ ꯐꯥꯈꯤ ꯑꯃꯗꯤ ꯆꯍꯤ 10ꯒꯤ ꯐꯥꯗꯣꯛ ꯂꯥꯎꯊꯣꯛꯈꯤ ꯑꯣꯟꯊꯣꯛꯄꯅꯤ ꯃꯥꯕꯨ ꯊꯥꯗꯣꯛꯄꯤꯅꯕ ꯑꯦꯟꯖꯦꯂꯤꯅꯥ ꯖꯣꯂꯤꯗ ꯄꯥꯎꯒ ꯆꯦꯟꯗꯅ ꯀꯥꯁꯨ ꯇꯧꯈꯤ ꯃꯥ ꯍꯦꯛ ꯐꯥꯕꯒ ꯃꯥꯒꯤ ꯏꯟꯁꯇꯥ ꯑꯦꯀꯥꯎꯟꯠꯁꯨ ꯀꯛꯊꯠꯈ꯭ꯔꯦ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏꯅ ꯖꯣꯝꯕꯤ ꯖꯣꯂꯤꯒꯤ ꯃꯋꯥ ꯃꯄꯥꯎ ꯑꯃꯠꯇ ꯇꯥꯔꯔꯣꯏ ꯃꯄꯨꯡ ꯐꯥꯅ ꯄ꯭ꯂꯥꯁꯇꯤꯛ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯥꯁꯨ ꯉꯝꯅꯕ ꯇꯧꯈꯤꯕꯖꯥꯠꯅꯤ Number 3 Fulvia Pellegrino ꯍꯥꯏꯕ ꯅꯨꯡꯉꯥꯏꯃꯨꯛꯇꯒ ꯍꯥꯏꯒꯦ Fulvia Pellegrino ꯁꯤꯒꯤ ꯅꯨꯄꯤꯁꯤ ꯃꯇꯝ ꯑꯃꯗꯗꯤ ꯁꯤꯒꯤ ꯅꯨꯄꯥꯁꯤ ꯑꯣꯏꯔꯝꯃꯤꯕꯅꯤ ꯏꯃꯩꯃꯥ ꯃꯁꯤ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯀꯥꯞꯄ ꯐꯣꯇꯣꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅꯤ ꯅꯣꯏꯅ ꯉꯥꯎꯔꯤꯗꯨ ꯉꯥꯎꯗꯅꯕ ꯍꯥꯏꯖꯔꯒꯦ ꯐꯨꯜꯕꯤꯌꯥ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯅꯨꯄꯤꯅꯤ ꯃꯥꯅ ꯆꯍꯤ 15ꯇ ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯐꯨꯜꯕꯤꯌꯥ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤ ꯑꯁꯣꯏꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯄꯥꯟꯁꯤꯜꯂꯛꯑꯦ ꯍꯥꯏꯅ ꯈꯟꯖꯕ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯁꯃꯥꯖꯀꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯙꯔꯃꯗ ꯂꯨꯞꯆꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨ ꯀꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤ ꯂꯣꯠꯁꯤꯜꯂꯒ ꯃꯥ ꯅꯨꯄꯥꯃꯆꯥ ꯑꯃꯒꯨꯝ ꯍꯤꯡꯉꯛꯈꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯃꯔꯤꯁꯥ ꯊꯦꯡꯅꯗꯨꯅ ꯃꯈꯣꯏꯅꯤ ꯂꯨꯍꯣꯡꯂꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯃꯇꯝꯗꯗꯤ ꯐꯨꯜꯕꯤꯌꯥ ꯅꯨꯄꯥꯗ ꯅꯨꯄꯥꯒꯨꯝ ꯅꯣꯡꯃꯩ ꯑꯃꯗꯤ ꯀꯥꯔꯁ ꯀꯂꯦꯛꯁꯟ ꯃꯔꯛꯇ ꯍꯤꯡꯉꯤ ꯂꯦꯜꯂꯤ ꯅꯨꯃꯤꯗꯥꯡꯗ ꯒꯦ ꯕꯥꯔꯁꯤꯡꯗ ꯌꯥꯝ ꯇꯣꯏꯅ ꯆꯠꯂꯤ ꯑꯃꯗꯤ ꯏꯚꯟ ꯅꯨꯄꯤꯒꯤ ꯐꯤꯔꯣꯜ ꯐꯥꯎ ꯁꯦꯠꯂꯒ ꯃꯥ ꯂꯦꯜꯂꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯅꯣꯡꯃꯗꯤ ꯐꯨꯜꯕꯤꯌꯥ ꯃꯥꯒꯤ ꯑꯁꯦꯡꯕ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯈꯤ ꯃꯍꯥꯛ ꯅꯨꯄꯤ ꯑꯣꯟꯊꯣꯛꯅꯕꯒꯤ ꯄ꯭ꯂꯥꯟ ꯌꯥꯠꯄ ꯂꯣꯏꯔꯦ ꯍꯥꯏꯅ ꯐꯥꯎ ꯍꯥꯏꯗꯣꯔꯛꯈꯤ ꯅꯨꯡꯁꯤꯕꯗꯗꯤ ꯖꯥꯠ ꯕꯤꯖꯥꯠ ꯑꯃꯗꯤ ꯖꯦꯟꯗꯔꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯅꯕꯗꯨꯒꯤ ꯄ꯭ꯔꯃꯥꯟ ꯑꯃ ꯑꯣꯏꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤꯕꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯃꯔꯤꯁꯥꯅ ꯁꯄꯣꯔꯠ ꯇꯧꯔꯛꯈꯤ ꯁꯤꯗꯩꯗꯤ ꯐꯨꯜꯕꯤꯌꯥ ꯃꯥꯒꯤ ꯑꯔꯩꯕ ꯅꯣꯡꯃꯩ ꯀꯥꯔꯁ ꯔꯦꯁꯇꯨꯔꯦꯟꯠ ꯏꯚꯟ ꯐ꯭ꯔꯥꯟꯁꯇ ꯂꯩꯕ ꯌꯨꯝ ꯑꯃ ꯐꯥꯎ ꯌꯥꯎꯅ ꯌꯣꯟꯊꯣꯛꯑꯒ ꯃꯁꯥꯗꯨ ꯄ꯭ꯂꯥꯁꯇꯤꯛ ꯑꯣꯟꯊꯣꯛꯅꯕ ꯖꯃꯦꯂꯥ ꯂꯥꯡꯈꯠꯂꯛꯈꯤ ꯑꯗꯩꯗꯤ ꯂꯤꯂꯥ ꯑꯗꯨꯝ ꯍꯧꯔꯛꯈ꯭ꯔꯦ ꯆꯤꯟꯕꯥꯜ ꯑꯃꯗꯤ ꯆꯤꯛꯕꯣꯟ ꯏꯟꯖꯦꯛꯁꯟ 150ꯔꯛꯅꯤ ꯃꯥꯅ ꯀꯥꯞꯁꯤꯜꯂꯤꯕ ꯊꯕꯛ ꯆꯥꯎꯈꯠꯍꯟꯕꯤ ꯁꯔꯖꯔꯤ 4रक ꯇꯧꯊꯣꯛꯎꯔꯦ ꯂꯥꯏꯄꯣꯁꯛꯁꯟ ꯔꯥꯎꯟ 2 ꯇꯧꯕꯤꯔꯨꯔꯦ ꯎꯟꯁꯥ ꯑꯃꯗꯤ ꯂꯦꯖꯔꯅ ꯇꯨꯍꯥꯎ ꯂꯧꯊꯣꯛꯄꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯤꯔꯨꯔꯦ ꯊꯨꯟ ꯀꯪꯀꯠꯍꯟꯕꯤ ꯕꯠ ꯂꯤꯞꯁꯨ ꯇꯧꯕꯤꯔꯨꯔꯦ ꯑꯗꯨꯕꯨ ꯏꯃꯩꯃꯥ ꯐꯨꯜꯕꯤꯌꯥꯗꯤ ꯃꯁꯤꯅꯁꯨ ꯑꯄꯦꯟꯕ ꯑꯣꯏꯗ꯭ꯔꯤ ꯖꯦꯟꯗꯔ ꯄꯨꯡꯑꯣꯟ ꯑꯣꯟꯊꯣꯛꯄꯤ ꯐꯨꯜ ꯖꯦꯟꯗꯔ ꯔꯤꯑꯦꯁꯥꯏꯟꯃꯦꯟꯠ ꯁꯔꯖꯔꯤꯁꯨ ꯇꯧꯈꯤꯅꯤ ꯍꯥꯏꯔꯤ ꯃꯥꯒꯤ ꯁꯔꯖꯔꯤꯁꯤꯗ ꯑꯁꯣꯏꯕꯁꯨ ꯐꯅꯌꯥꯝ ꯌꯥꯎꯈ꯭ꯔꯕꯅꯤ ꯃꯥꯒꯤ ꯈꯣꯏ ꯄꯥꯟꯐꯝ ꯏꯟꯆꯤ 3 ꯃꯈꯥꯗ ꯆꯠꯊꯈ꯭ꯔꯕꯅꯤ ꯁꯣꯏꯕꯗꯒꯤ ꯃꯆꯤꯟꯕꯥꯜꯁꯤꯁꯨ ꯈꯣꯏꯕꯤ ꯅꯤꯡꯊꯧꯅ ꯆꯤꯛꯈꯤꯕꯒꯨꯝ ꯑꯟꯅꯦꯆꯔꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯆꯥꯎꯔꯕꯅꯤ ꯑꯃꯨꯛ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯔꯤꯗꯤ ꯐꯨꯜꯕꯤꯌꯥ ꯃꯥꯒꯤ ꯃꯟꯃꯟꯕ ꯃꯇꯧꯁꯤꯗꯒꯤ ꯑꯄꯣꯛꯄ ꯃꯃꯥ ꯃꯄꯥꯅ ꯃꯥꯕꯨ ꯏꯟꯊꯣꯔꯛꯈꯤ ꯁꯦꯜ ꯕꯣꯔꯥ ꯂꯪꯊꯣꯛꯑꯒ ꯇꯥꯛꯌꯦꯜꯂ ꯈꯤꯟꯕ ꯗꯥꯏꯅꯣꯁꯣꯔ ꯃꯥꯜꯍꯟꯖꯕꯁꯤ ꯃꯁꯤ ꯑꯁꯤꯡꯕꯒꯤ ꯈꯨꯗꯝ ꯅꯠꯇꯦ ꯑꯩꯈꯣꯏ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯀꯔꯥ ꯍꯦꯟꯖꯤꯜꯂꯣꯏꯁꯤ